Pumnamapu Bandana Gurumayumna Taramna Ukchabaga Luinana Ikoknona Kurumjari FOLKTALES MANIPUR ki Maikaidagi ngasi mayamda tahanjagadoriba wari asigi maming Dr. Yoez. Wari asibu ibirakpa Malem Yai. Mayamda maruibu wafum kara thamsari. Ngasi mayamda tahanjagadoriba wari asimak Fairytale universe ki ahanbu wari ni. Adu wari asimak akoigi Manipur ki culture ga mari leinadaba Western culture da yumpham oiraga ibirakpa maramna mayamna tabada nungaitaba wahi wata kaya yarakpa matamda tabiribasingna puchal chawna ngakpinaba nolukchari. Hausi khudol tamchari Fairytale universe ki ahanba khudol Dr. Yoez. Chamtak tauba thoina mamal tangdaba karamada Max ki humtamna matomta lai Dr. Yoez. Matamdu dum thengle haiba yai. Numidangi pung 3 makhairom tarabani. Kar makhamkiba horna makhongkibagi makol tabadagi Max Mahaki nupi hanaga loinana makhoigi gate tu tamna thoklai. Gate hangbabada Dr. Yoez toirami. Taramna welcome tauri Max mate manauna Dr. Yoez pu. Max, welcome there. Mama gaiga dear bu khawrang ngairam libani. Lingsilasi. Dr. Yoez, khara thengkre. Mind to biba yadreko, Mr. and Mistress Max. Lebak macha taba momon nokpa maithongga loinana hairakpa wahaini Dr. Yoez ki. Asumna Max ki matay manauna mang tharaga Dr. Yoez imungda changlai. Ningtham thagi inglaba numidang adu Max ki yumda changlakpada lumbu sagalai. Max ki nupi hana. Doctor, somda lingsinbiyo. Yoez. Thanks Mr. Max. Max amadi Yoez phamthai. Mistress Max hanana green tea tharang tawba changkhri. Son makeup thoklai. Adubu mahakna makeup tholakpada mahakna leiramliba mafam si ubada ngakpana pik thalle. Mahakna hiblamliba phamung asisu normal liba phamung amanate. Tanglaba hiramani muktana yomduna leitinglaba phamung amani. Ka adu sukna mami adubu ngahaki tungda khangaudana masing yamlaba achoba candle kya thangalaktuna amambana thallurba ka adudagi amamba mangkhre. Matam madumaktada nungsiraba hainam leinam kyasu songi natonda yerei. Fazaraba nungsiraba isagi khonjal pukning huraba uchek singi khonjal kayana songi pukning bu inthahalle. Son mahakna hidlumliba phamung adudagi hagolaklaga tapna maikei amada lai. Haujiksu mahakna leiriba mafamsi kadaidano haiba masana khangsadri. Mahakna tapna lakpada khanghaudana mahaki mamang maktada masa palaba ngorok ngoraba fairy kaya ama lakle. Aduga sonbu uba maktada makhu khuda kulladuna khurumlaga chap manana hairei. Your Majesty. Tauriba matawadu ubada son dingakpada loikre. Aduna wa mata ngangdana mayamduda munna yengduna lei. Fairy mayamdugi luchingbi Fairy Queen na hairei. Your Majesty. Welcome to heaven. Sargada adombu taramna ukchari. Son yam ngakna kari haiba. Sarga haiba. Aibu sargada leiraba. Fairy Queen, Mani, Adam Sargada laklabani Your Majesty. Matam kayagi mamangdagi, Sargagi Fairy akoina, akoy punamaki ningtho ama phangsanabagidama, Mother of the Universe, Serim Leirimbi imagi maphamda thongni sarakpani. Adubu ngasidi, akoygidama, Serim Leirimbi imana Your Majesty bu thabirakle. Kana le, Your Majesty gi chanabagidama, hauraba chakle, mathelukoi suna purao. Fairy kharana son gidamakta hauraba chakle namadi mathelukoi khara purakle. Mayamdugi manungda tanglaba green wine su yaurakle. Son madubu yamna pamna madi hauna chazari. Chaba loiraba tungda Fairy singna sonbu son hiblamkiba phamung aduda mabu puraktuna hipalle. Son ngaiko Fairy sing. Sarga sidaina kari thabak sugani. Fairy Queen, Your Majesty. Sargadadi kanagumba matana thabak suroi adugi sumathakta adomdi akhoi pumbagi ningthawni ningthawnabu karamna thabak sugani nanai khoina sujagadabani pothabiyo Your Majesty. Adomna makeup thoklaklaba matungda Your Majesty bu ningthaw singasanda kagadawribani loinana sargagi ningthaw oire haina marol ahumda lakthokadawribani. Fairy singduda yenglaga Nakhoi pumba horengi thaurang loiro. Your Majesty bu senabagi daida pumba
Fairy Queen naina lawgadabani. Fairy sing, Phagani Your Highness. Asumna Fairy sing adu thoki. Fairy Queen na sonbu matambak tamon khangna handuna tumhalli. Aduga Fairy Queen na sonbu humai humbiri. Khanghaudana Fairy Queen gi mitludagi chentharakpa pirang na son gi mamaida tasilaki. Adubu khulai thuna pidubu Fairy Queen na son gi mamaidagi taithokpiri. Asumna son na mikap tholakpadadi Fairy sing aduna mabu ningthau khubam hapnaba sem saba punamak loiramle. Son bu siningthau amagi phazaraba matik charba fizol selhalle. Asumna son bu Fairy sing aduna makhoigi ningthau oina khankhre. Son haraubada loikre aduna maring phanduna yamna mawong tana singasanduda phamle. Tanzaduda Fairy amana son gidamakta chanaba sa amadi thaknaba yuna chingba purakduna pizza vitak tawduna seba tawsarami. Adubu purakliba chinjak adude ngasai son na chakhiba mathelukoi adumak oire. Haujiksu son na madubu yamna pamna amadi hauna charami thaklami. Fairy sing aduna magidamakta jagoi isai tawduna sonbu belhallami. Ngasidi son sargagi nungaibada mapung phana enjoy tawrami. Mahak pena noklami. Amadi Fairy sing dugi marakta jagoi sabasu yaujarami. Magi matau adubu Fairy Queen na thawai tani yengjarami. Asumna Heaven King son gi matau yengna Fairy Queen gi mitludagi su pirang lepa leita sindhajari. Adubu mahaki pirang adubu kanagi mafamdadi uhanjade. Asumna son nyaki tungda pothakre. Fairy Queen na haujiksu son gi tufam kada son gi masan noiduna magi seba tawduna pothahalami. Asumna numit adu hokre. Mathangi numitasu Fairy sing aduna chapmanaba thawong sing adumak chatharei. Son gi mamangda utkhiba jagoi isai amadi son da pisekhiba chinjak madu pumba loina chapmanai. Asumna numit nini humni romdi son sarga gi punsida yamna nungaina matam lenba haibadu oirami. Adubu humni surakpadagidi mahak achaba chinjak amana hanjin chabadu hainaraktre. Ayengba jagoi takraba isai amana hanjin taba yengba adu mahak hainaraktre. Maram asina son Fairy mayamdugi luchingbi Fairy Queen dugi manakta laklami. Adubu Fairy luchingbi adu mathamoi sokna hikna kaptuna leirami. Manai Fairy sing aduna mabu thimjinbiramli. Adubu makhoigi manakta son lakpadu ubada Fairy amana Fairy luchingbi adu hairei. Your Highness, Heaven King na adumbu unaba lakli male. Fairy Queen adu makhoi mayambu laptak lehellaga son ga wari sanarami. Fairy Queen na makok nona son da khurumjaduna hanglami. Your Majesty, kari awatpa leibirabage. Son, Fairy, ayedongi mafamda request amatang tawsage lakpane. Fairy Queen, takpiyu Your Majesty. Fairy Queen, Heaven sida chatliba niyam masibu karino. Ayagase Heaven King ni hairabasu ayonda ining tamba punsi mata phangdribasibu karigino. Aina hinglingai matamda Nurse Victoria na hairakiba Heaven duga. Ngasi aina laklariba thunglariba Heaven sigadi onthokna tayonaba haibadu oire Fairy Queen. Nurse Victoria na Your Majesty ki mafamda karamba Heaven gi wari libirakiba. Fairy Queen, Nurse Victoria na libirakiba wari dadi Heaven asi asukki matik fazai. Mafamda da kanasa thabak sude. Yamna nungaiba punsi marelama leli hairaki. Madubu haujik Your Majesty da phangdabrane. Your Majesty haujik ining tamna nungaina leirina. Madu punamak oidana su Fairy Queen. Chakraba chinjak yengkraba jagoi uriba misak chak manaba mafamsida time loop amadu ungduna leibagum asum hanjana leibase ai pamjade. Sarga gi muni risi singdugasu ai unajaningi. Sarga da leiba lai khudimakasu ai unajaningi. Your Majesty, Adamna sarga gi ningthau oirabasu akhoi pumbabu serim leirimbi imana matamgi oiba lup amada phajinduna thambiribani. Sarga gi chatnibigi maramda adamna khangdaba khara leire Your Majesty. Ai haizage. Sarga sembada laisingna thamnakiba niyamgi matung inna thawai amana mahakna chakhiba chinjak adumak matam chuppada sagadabani. Mahakna ukhiba yengkhiba khudimak nungti numit khudingi oina adumak yenggadabani. Niyam masi lanthokduna kanasu chatpa yaroi. Adugi sumathakta Your Majesty de Fairy akhoibu ngak senabagidamak akhoigi inaksida serim leirimbi imana thabirakibani. Maram masinani akhoi khaktaga Your Majesty ga leminariba.
ꯑꯇꯣꯞꯄ ꯁꯔꯒꯒꯤ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡ ꯂꯥꯏꯁꯤꯡ ꯃꯈꯣꯏꯅ ꯁꯔꯒꯒꯤ ꯇꯣꯉꯥꯟꯕ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏ ꯐꯥꯎꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯍꯣꯠꯅꯔꯨꯕꯗ ꯆꯍꯤ 100,000 ꯍꯦꯟꯅ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯔ ꯃꯦꯖꯦꯁꯇꯤꯗꯤ ꯗꯤꯚꯥꯏꯟ ꯁꯣꯜ ꯑꯃꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯂꯕꯁꯨ ꯌꯧꯕ ꯉꯝꯈꯤꯔꯣꯏ꯫ ꯋꯥꯔꯧꯕꯤꯒꯅꯨ ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯂꯥꯏꯕꯛꯇ ꯏꯁꯥꯅ ꯄꯦꯟꯊꯣꯛꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯌꯔꯤ ꯀ꯭ꯋꯤꯟ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯁꯣꯟ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯁꯔꯒꯒꯤ ꯄꯨꯟꯁꯤꯗꯨꯗ ꯄꯦꯟꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯒꯤ ꯇꯨꯡꯗꯗꯤ ꯇꯁꯦꯡꯅ ꯁꯣꯟ ꯁꯔꯒꯗ ꯆꯠꯅꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯁꯔꯒꯗ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯐꯤꯌꯔꯤꯁꯤꯡꯅ ꯄꯤꯖꯔꯤꯕ ꯄꯨꯝꯕꯁꯤ ꯆꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯆꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 15ꯔꯣꯝ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯁꯣꯟ ꯁꯔꯒꯒꯤ ꯄꯨꯟꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯑꯣꯠꯄꯤꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯁꯔꯒꯗ ꯂꯩꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯃꯃꯥꯡꯗꯨꯗ ꯐꯝꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤꯌꯔꯤ ꯑꯃꯅ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯤꯜꯂꯛꯏ꯫ ꯄꯨꯁꯤꯜꯂꯛꯏꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯨꯁꯨ ꯁꯣꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯁꯣꯟ ꯇꯁꯦꯡꯅ ꯑꯣꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯐꯝꯗꯨꯅ ꯂꯩ꯫ ꯆꯥꯕ ꯊꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯤꯜꯂꯛꯂꯤꯕꯤ ꯐꯤꯌꯔꯤꯗꯨꯗ ꯍꯪꯉꯤ꯫ ꯐꯤꯌꯔꯤ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯦꯕ? ꯍꯥꯏꯕꯤꯌꯨ ꯌꯣꯔ ꯃꯦꯖꯦꯁꯇꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯁꯔꯒꯁꯤꯗ ꯂꯩꯔꯕ꯭ꯔꯥ? ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯗꯣꯝꯒꯤ ꯏꯃꯥ ꯕꯕꯥ ꯇꯥꯏꯕꯪꯗ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯤꯔꯝꯂꯦꯟꯗ ꯂꯩꯒꯗꯕ ꯆꯍꯤ ꯀꯌꯥ ꯋꯥꯠꯂꯤ? ꯀꯔꯝꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯁꯔꯒꯁꯤꯗ ꯂꯥꯛꯀꯅꯤ? ꯅꯍꯥꯛ ꯃꯁꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯩ ꯌꯦꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯤꯌꯔꯤ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯗꯣꯝꯒꯤ ꯏꯄꯥꯗꯤ ꯆꯍꯤ 30 ꯋꯥꯠꯂꯤ ꯃꯐꯝꯁꯤ ꯌꯧꯔꯛꯀꯗꯕ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯃꯥꯅ ꯆꯍꯤ 33ꯀꯤ ꯃꯇꯨꯡꯗ ꯁꯔꯒꯁꯤꯗ ꯂꯥꯛꯂꯒꯅꯤ꯫ ꯀꯔꯤ? ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤ ꯋꯥꯠꯂꯤꯕ? ꯍꯣꯏ, ꯋꯥꯠꯂꯤ꯫ ꯑꯗꯨꯒ ꯌꯣꯔ ꯃꯦꯖꯦꯁꯇꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯣꯔ ꯃꯦꯖꯦꯁꯇꯤꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯟ ꯌꯥꯝ ꯉꯛꯅ, ꯍꯥ? ꯀꯔꯤ ꯍꯥꯏꯕ ꯐꯤꯌꯔꯤ? ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯍꯥꯏꯕ? ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯜꯂꯒ, ꯑꯗꯨꯗꯤ ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ ꯐꯤꯌꯔꯤ? ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯐꯤꯌꯔꯤꯗꯨ ꯍꯥꯏꯐꯦꯠ ꯁꯣꯟꯗ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯏꯗꯦ ꯐꯠ ꯍꯪꯂꯛꯏ, ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯗꯣꯝꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯆꯥꯅꯊꯣꯏꯔꯕꯤ ꯏꯚꯂꯤꯟꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ꯭ꯔꯥ? ꯁꯣꯟ ꯃꯨꯟꯅ ꯈꯟꯊꯩ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯏꯚꯂꯤꯟ? ꯏꯚꯂꯤꯟ ꯍꯥꯏꯕ? ꯃꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ? ꯐꯤꯌꯔꯤ ꯃꯈా ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯁꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯌꯣꯔ ꯃꯦꯖꯦꯁꯇꯤꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯃꯗꯨ ꯆꯥꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯎꯇꯦ ꯅꯠꯇ꯭ꯔꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯕꯗꯤ ꯁꯦꯔꯤꯝ ꯂꯩꯔꯤꯝꯕꯤ ꯏꯃꯥꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯕꯤꯒꯅꯤ꯫ ꯉꯁꯤ ꯁꯔꯒꯒꯤ ꯐꯤꯌꯔꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯕ ꯌꯣꯔ ꯃꯦꯖꯦꯁꯇꯤ ꯇꯝꯊꯤꯔꯕ ꯅꯣꯔꯣꯛꯇ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ꯫ ꯃꯁꯤ ꯁꯔꯒꯒꯤ ꯅꯤꯌꯝꯅꯤ, ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯔꯒꯒꯤ ꯆꯤꯟꯖꯥꯛ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯌꯣꯔ ꯃꯦꯖꯦꯁꯇꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯐꯤꯌꯔꯤ ꯑꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯥꯅꯤꯡꯗ ꯁꯣꯟꯁꯨ ꯁꯔꯒꯒꯤ ꯆꯤꯟꯖꯥꯛ ꯃꯥꯡꯍꯟꯕ ꯌꯥꯗꯕꯅ ꯁꯨꯒꯠꯇꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯋꯥꯔꯕ꯭ꯔꯦꯛ ꯀꯟꯇ꯭ꯔꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁꯦꯖꯥ ꯚꯤꯂꯦꯖꯀꯤ ꯑꯦꯟꯖꯟ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯤ ꯃꯤꯁ ꯀ꯭ꯂꯦꯔꯥ ꯅꯣꯡꯄꯣꯛ ꯋꯥꯔꯕ꯭ꯔꯦꯛꯇ ꯂꯩꯔꯤꯕ ꯋꯥꯡꯂꯕ ꯄꯔꯂꯤꯁꯤꯌꯟ ꯆꯤꯡꯖꯥꯎꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯑꯆꯤꯛꯄ ꯁ꯭ꯇꯣꯟ ꯚꯤꯂꯦꯖ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯦꯗꯥꯝ ꯔꯣꯁ ꯑꯃꯗꯤ ꯂꯤꯕꯔꯦꯟ ꯁꯔ ꯖꯣꯔꯖꯀꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯟꯅ ꯃꯃꯩꯗ ꯃꯤꯁ ꯀ꯭ꯂꯦꯔꯥꯅ ꯊꯤꯔꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯐꯪꯂꯦ꯫ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯝꯂꯒ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯨꯝꯗꯨ ꯄꯤꯛꯇꯛꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯌꯨꯝ ꯑꯃꯅꯤ꯫ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯁꯨ ꯄꯥꯔꯞ ꯇꯧꯅ ꯐꯖꯔꯕ ꯅꯥꯄꯤꯅ ꯂꯩꯃꯥꯏ ꯊꯟꯅ ꯍꯧꯏ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯐꯖꯔꯕ ꯄꯤꯛꯇꯛ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯉꯥ ꯃꯆꯥ ꯀꯌꯥꯅ ꯏꯁꯤꯡꯗ ꯃꯅꯤꯡ ꯇꯝꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜ ꯑꯣꯏꯔꯞꯅ ꯐꯖꯔꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯑꯀꯣꯏꯕꯅꯤ ꯌꯨꯝꯗꯨꯒꯤ꯫ ꯏꯆꯤꯛ ꯆꯤꯛꯏ,
Yumdo mayamdagi khara lapthokna leibana manak aduda yum amata taba ude. Subna tangi yumdu khaknatana Miss Clara changsilaktuna yumgi durbal du thirei. Adubu thongdo lolamdre ngakta ngaksilamlaga leiramle. Imungdu mi amata leitabagum karigumba khonjal amata tade. Adubu thongdo Clara na hangdoklubada pikleba Hansel phamungda upsinduna hiplaga susut kaptuna leirami. Miss Clara papap changsilaktuna Hansel bu kaurei. Hansel na mamai nungkhalakpada Hansel bu ubamaktada Miss Clara khongdagi ton phawba tuzungkhiba khangaude. Hansel mamit loina kutle masa mayang kangthit kangduna onthokna yenghaidraba phibam amada leiramle. Chensilaktuna Clara Hansel bu chena konsili aduga hanglei. Hansel nang kaidorage karige kapino nang nasangamdabro nangi imaga babaga du kadaida chakrage. Hansel Clara bu konduna hikna makhol thokna kablai. Kamdawna bubub lagba yengbada sanana saba angang mana tarang na ningthijakraba Hansel gi phibamna asuk sukselam libano. Aduga thokliba tawriba pumbasina karino haiba Clara wakhal taramde. Hansel gi mapi teihthoktuna Miss Clara na hangi. Hansel kapkanuse nangbu nasangamdrabo. Misty nang school karakhidaba kuire haiduna nangbu kaidarabano hangbalakpane. Nang kaidorage Mista hayuse. Hansel makhol thokna hikna kaptuna magi Miss Clara da tamjarei. Miss, akhoi mamaga papaga do kuire yumda halaktaba. Miss, aigi mamaga papaga thibiyo. Ai yumda itomta leye Miss. Ha, karino ne haisibo. Kayam kuirege mamaga papaga halaktaba. Yam kuire Miss. Ai ne school dagi halakpada mamaga papaga yumda leiramdabane. Ai mamaga papaga yam uninge Miss. Asi haiduna pikliba Hansel themba yadana kaplami. Asumna kaplambadagi Hansel gyan mangkhre. Miss Clara yam pakhatna. Hansel, Hansel, Hansel. Mother City Hospital da Doctor amana Hansel gi result sing yengduna Clara da hairei. Angang si Miss ki kana albirabano. Doctor Anzem Flower School da tamjaba ai satrane. Oh, angang sigi guardian di laktribra. Doctor, angang sigi mamaga mapaga da angang sini school dagi halakpada yumda leiramdabadagi ngasi phawbu halaktre hairami. Ai su thokliba pumbasida kok ngawbadagi angang se hospital da pukhacharakpani. Risk bu namak aina lausage. Angang sigi fibam sibu karino doctor. Miss Clara, angang si numit 10 hena karimta charak thaluktabagi masa si khara soksile. Aduna makha taba treatment kharasu darkar oire. Angang sigi ahalaman halaktre hari sibu police tagari pawbi bikhrabra. Lekai gi miyoi singnasu khangaudraba sala. Doctor, angang sigi mayum se khara lapi. Aduga ma gi yumdugi akoibada yum amata tade. Makhoi gi yumdu khaknatana. Aduna kanagumba mata khangaudraba male. Oh my God. Fari Miss Clara. Aina su angam mating pangse. Angang si thuna phagalaknaba. Aduga angang sigi parents mangki haribasina asing boirabadi. Police ta missing complaint ama thangasi. Aduga se Miss sigi aina isariba hidak singse lobiro. Phani doctor. Miss Clara na police ta Rose amadi George mangki bagi matangda missing report ama pire. Hansel bu na mana care pumba lauraga mayumda purakle. Loina na Hansel gi yumdasu karigumbada Rose ka George ka na halakpa taragadi Hansel gi leifam khangnabagidama Clara na ma ki address Hansel gi yumgi phalangda thetuna thamnami. Sargadana Ngasidi son magi chana thaknaba thinba lakpi fairy duna magi manakta lakpa matamda mamitta mapi taaduna yamna ningamdana kaptuna lerami. Madu uraga fairy adu yamna ngakna sonda hanglai. Your Majesty kari tawbirabage. Son mathwai chakna khangle. Ai ngasidi pumnamak khangle. Ai khudingmak ningsinglakle. Karibuno Your Majesty na khangbiriba ningsingbiribabo. Aina Your Majesty ki chanaba pujarakle. Fairy ai amata chararoi. Ngasidagi ai kari mata chararoi. Ayhak ase hingbada kanadraba misak amani. Ayhak chadabana sige hairabasu sijarasana Fairy. Ai kari mata chararoi. Hingba siba haibase sargadadi amatani Your Majesty.
Hauzik fauba Your Majesty di ahingba amagum khanbiribra. Taibang panbada adongi matam loiduna taibang hakchang hundoklamduna adongi thawai mirel na sarga sida laklabani. Sikraba miyoy amagi thawaina kamdawna hanna muk sigadoribano Your Majesty. Son mapi taythoklaga hairei. Phare, Fairy, ai ngasidi wahang amaga muhange. Aigi miram lenda lehaurabi. Aina suhundok piram labi. Aigi Evelyn karam na leli. Mahagdi sarga sida lakadava kayang watlibagi Fairy. Fairy do mukasu mamit wisingkre aduga hairei. Mahagdi punsiyam na sangi aduna chahi humdragi matungda sarga sida lakani Your Majesty. Kari aduk yamna watliba. Aigi Evelyn ba. Fairy nahag haibiyo. Aigi Evelyn hauzik kamdori. Mahag karamba phibamda leiri. Mahag Your Majesty ki damak ting thazari. Adongi kaina maichang yamna wana khangzari. Adubu kuiraroi. Masu Your Majesty bu kauthokragani. Amadi atopa nupa ama magi damak thengnaduna makhoi ani chauna luhongduna yamna nungaina paminnakragani. Fairy ki wafam sitabada son haifam tafum khangdana matomta pupuk chaksaba haibadu oikre. Pendabana mahak makhol thokna kaplare. Evelyn mabu kaukhragani atopa nupa amaga luhongduna nungaina pankragani haibasida mahak tasengna khambanbana lefam khangdre. Mahak kapadagi hendoktuna matomta pensadana masamphoi bahaurakle. Magi matawaduda Fairy du pakhatuna chensilaktuna son bukhami. Son mamita mapina pungchot chotuna hanglei. Fairy, ayo miram lenda mukta thabiyoba. Karigi aibo asuk nganna sarga sida laglibano. Aigi kari pap leibana. Aibo asuk nganna sarga sida loksinbiribano. Ai am ningam laktre Fairy. Your Majesty, hauzikti matamdo haukre. Haukraba thaudoksingna adongi isa wanaba sinbigano. Your Majesty na adumna sonthabirabadi nanai khoidi kari oigani. Son haifam tafom khangdre. Pendabana maraibaktuso hanna leramba posak ama hektada yesinduna kabli. Fairy aduna hanglei. Your Majesty bu tasengna Evelyn bu ningsingba ngambiribra. Fairy, ngaside ai khudimak ningsinglakle. Aina sarga sida laktringai mama. Aina taibang panbada hingduna leiringai matamge thaudok pumba. Ai ngasidi amata khaktana ningsinglakle. Ai loina khangle Fairy. Wahai singse hairaga yamna pendaba amaga loinana son hi kapli. Loinana haukraba wari pumba amata chithadana Fairy aduda sona lirei. Magi wari singadu taraga Fairy adusu mamitagi mapi takhiba khanghaude. Adubu kaisu khandaba saraga mapi taythoktuna songi manaktagi thoki. Son matomda magi singasan mathaktuda phamduna son jahawi. Karigumba ayase taibang panbada hingduna leirambo oiramlabadi. Aigi Evelyn basu uba phanglamgadabani-ko. Yumda imana dumit khudingi ahaubu mathelu koi langbiramgadabani-ko. Evelyn, nang aibudi warauganuko. Aina laibak thirubana nahakpu hundoktuna nganna chatle-ko Evelyn. So nangangliba hairiba pumba Fairy Queen nasu uri tari. Khanghaudana Fairy Queen gi mittagisu pi akhakpa leitana sintharei. Adubu mahak songi manaktadi changsiludre.